Maya mukurum jari dong yang berbasi Impact TV ni Impact TV na paring na nasdok jari ba kami na Manipur thoram masibu mijing tabiro miyam puno pahan makada taram nok jari ngasi su miyam gi damakta yam na akan ba topic amagaloy na miyam gi kami na Manipur hanjarakli handak jahi English ang kun mga asigi yauksang kumhay lakpaga mangoy na yauksang kumhay asigi matang da koina khanda bayadraba wafam karasing da na bagidamakta ngasi su miyam gi damakta pudra lakchiri oja kakchik tabam brajmani Oza, koigi kami na Manipur gi thoram sida oza butaram nok jari. Mayang kurum jai. Hoi. Oza se akoi na su khangza matam da koigi tongan ba koigi TV channel sing da so koigi lairik tau ba haidna mayam na loina man khangnai bane oza gi through da gi koigi generation sina pau da koigi gita gi tongan ba gyan mayam se oza da gi akoi na khangzari bane haidar. Oza do han ngasi gi akoi gi episode sida akoi na oza da gi khangzaning ba se. Oza yauksang kumhai sigi matang da oza akoi na khara khangzaning haidar. Akoi na di yauksang kumhai si lak matam sa mapan thong doi na uzaba se akoi na thabal khara chongba thauri khara thatpa ising khara haina ba adugumba amakha ui haidar. Akoi gi spiritual perspective na traga religious perspective ta di akoi na yauksang kumhai se karino haiba se khangde oza na lengshin reading ai se oza amtang takpiyo. Wahai se hokdok poi na oza akoi na yauksang kumhai se अखोई मणिपुर अखोइना हजिक पांथोकने याउसम कुमैसिगा अदगी मपालमदा अखोइना उबा अखोई तोंगान तोंगान सोशल मीडिया दा याउसम कुमै पांथोकनबसगा यामना खेनबो ओइना उइ हबताय ओजा सिगी मतंग से हाना होबियो चुम्मे अखोई तोंगान बा ट्रेडिशन मपानात मपुनात तोंगान बा कला संस्कृति कल्चर अदुगा मागे ओइबा चटनेबिसिंग नॉर्म्स सोशल नॉर्म्स से मफमगा खेनाय अदुना जाब मानबा थौदोक अमा कुमहै अमगे मसे पांथोकप मतमदा तोंगान बा मानदबा हाइबताय थौदोकसिंग कुमहैसिंग मसुम मेनगी ओइबसिंग हापसिनबसिंग लोकथोकबसिंग याम यावी मसिदि यावसंग खक्तगी नते हेक्ता हाइनिंग कुमहै अमा मदसु अदुम ओइबि याय अदुना मसिदा अखो आसाम दा पांथोकप यावसंगा बेंगल दा पांथोकपगा त्रिपुरा दा पांथोकपगा सिनसिंगबा अखोइगे यूपी दा बेंगल दा तोंगान मफम सिंगदा पांथोकपा यावसंगी कुमहै सिंग असे अखोइगे ग खेनै हाइबसिदि चुम्मी अखोइना उजबा कोइ मयामसु खमिनरिबदुनि मपाल लमददी यावसंग से अखोइगे पेचकारी नमिसि खक्तमक पांथोइ अतै मखाताबा अखोइ मरि मंगा अदु यावसंग नमितकी व्रत तौबा चरा हेनबा लाइनिंग लाइसोन मंदिर सतपसिदि अखोइ मरुओइना गौरांग महाप्रभुगे तुंग इनबा वैष्णविज्म मदुसु वैष्णव सदसु यामखरे अदु मदु मनुंगदा गौरांग अनुगा ओइबसिंगसि गौरिया कहि गौरिया वैष्णव की मी सिंगसना गौरांग प्रभु की मंदिर सिंगदा मागा मरी लेनबा नित्यानंद की ओइबे या अद्वैत की ओइबे या मखल मथे मखोइ सिंग अदुदा लाइनिंग लाइसोन चथै मदुदि कुमै नते उत्सवनि मदुदि अखोइगे कथोपा मखल मथेल अमनि हाइबते अदुगा पाखंग लेसाबी नुपी अंगांग पुनम यावना लांगी चोंगी लागी वखल लेरम्बे याय लेरमदबे याय अहेन बोइना कुमहै ओइना हराव तायाब तौरिबसिदि पेचकारी हेन खोइना खंगदब निमित असिदा अयामबु इ अतै मतमददि उति तयमसु अखोइगे लमदम असिददि मणिपुर सिददि यावसंग से निमित मंगानी सुपना पांथोकपगी चटनाबी अमा लाई मसी मरम कयामु थोना पिनाय अहानबदा अखोइगे लमदम सिगे हाना लेजरम्बा पुवारी हाइगद्रा चटनारकपा हाइगद्रा पाखंबा अदुगा मागा मरी लेनाबा वारी सिंगदा मागे मामा से लोतना लेबा नोंदम मैबा लमदुदा लेबा अदुदा फतबा मोइगे येकनबा सिंग अदुना मामा मसा हातकनि एन होनबदा मई थारम्बा मसी यावगे मई चापा अदुगा मोइगे लेरबा युंदु मई चाखरेना मोइ थाजा हल्लगा येकनबा सिंग अदुना लंदारकपति कनबगी वासु आइसी टेंटन हंगचरे याम कोपददे सिगे मरमदा हाइबसिंगना खंगबसिन लोइन हेलबनी चौरापम हाइजेबनी सोमदा मरी लैनरगा यावसंग से मैतैगी रोमदा हानगे
ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠ ꯆꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯃꯩꯇꯩꯖꯝ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯗ ꯑꯩꯈꯣꯏ ꯆꯠꯅꯕꯁꯨ ꯊꯥꯖꯅꯕꯁꯨ ꯈꯔ ꯇꯥꯏ ꯑꯗꯨꯒ ꯍꯤꯟꯗꯨꯔꯣꯝꯒꯤꯗꯗꯤ ꯃꯁꯤ ꯑꯌꯥꯝꯕꯅ ꯊꯥꯖꯅꯕꯁꯤ ꯃꯈꯜ ꯈꯔ ꯂꯩ ꯑꯍꯥꯟꯕꯗ ꯍꯥꯏꯖꯔꯒ ꯃꯇꯝ ꯑꯃꯗ ꯍꯤꯔꯥꯅ꯭ꯌꯀꯁꯤꯄꯨ ꯍꯥꯏꯅ ꯀꯧꯕ ꯍꯤꯡꯆꯥ ꯂꯤꯆꯠ ꯆꯠꯄ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ ꯃꯍꯥꯛꯁꯤ ꯕꯤꯁꯅꯨꯒ ꯌꯦꯛꯅꯩ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯜꯍꯥꯗ ꯍꯥꯏꯕ ꯑꯉꯥꯡꯁꯤ ꯕꯤꯁꯅꯨ ꯅꯤꯡꯉꯤ ꯃꯆꯥꯕꯨ ꯕꯤꯁꯅꯨ ꯅꯤꯡꯉꯤ ꯍꯥꯏꯕꯗꯒꯤ ꯁꯥꯎꯔꯕ ꯍꯤꯔꯥꯅ꯭ꯌꯀꯁꯤꯄꯨꯅ ꯃꯆꯥꯅꯨꯄꯥ ꯄꯤꯛꯏꯕ ꯑꯉꯥꯡꯁꯦ ꯏꯁꯤꯡꯗ ꯂꯪꯊꯕ ꯃꯩꯅꯨꯡꯗ ꯍꯨꯟꯖꯤꯟꯕ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯁꯥꯔꯕ ꯃꯩ ꯃꯊꯛꯇ ꯊꯝꯕ ꯊꯥꯎꯗ ꯍꯨꯟꯖꯤꯟꯕ ꯂꯤꯟ ꯃꯔꯛꯇ ꯊꯥꯖꯤꯟꯕ ꯁꯃꯨ ꯂꯝꯁꯥ ꯃꯔꯛꯇ ꯂꯪꯁꯤꯟꯕ ꯅꯣꯡꯁꯥꯗ ꯁꯨꯃꯥꯏꯅ ꯁꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯜ ꯃꯊꯦꯜ ꯍꯣꯠꯅꯩ ꯁꯤꯒꯤꯗꯤ ꯃꯃꯩꯊꯪꯗ ꯄ꯭ꯔꯜꯍꯥꯗꯁꯤ ꯀꯤꯒꯨꯝꯁꯨ ꯇꯧꯕ ꯀꯤꯗꯒꯨꯝꯁꯨ ꯇꯧꯕ ꯃꯁꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯒꯤ ꯇꯥꯟꯅꯔꯒ ꯍꯣꯂꯤꯀꯥ ꯍꯥꯏꯅ ꯀꯧꯕꯤ ꯍꯤꯔꯥꯅ꯭ꯌꯀꯁꯤꯄꯨꯒꯤ ꯃꯆꯟꯁꯤꯡ ꯑꯣꯏꯕ ꯑꯃ ꯃꯥꯁꯤ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯕꯣꯔꯗꯒꯤ ꯃꯥꯒꯤ ꯏꯟꯅꯐꯤ ꯑꯃ ꯂꯩ ꯃꯁꯤ ꯍꯦꯛ ꯏꯟꯕ ꯀꯥꯟꯗ ꯃꯩꯅꯨꯡꯗ ꯐꯝꯕꯗ ꯃꯥꯁꯤ ꯃꯩꯅ ꯁꯣꯛꯇꯦ ꯑꯗꯣ ꯃꯥ ꯇꯥꯟꯅꯔꯦ ꯑꯉꯥꯡꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯅꯤꯡꯊꯧꯁꯦ ꯃꯆꯥ ꯍꯥꯠꯂꯤ ꯍꯥꯏꯗꯅ ꯗꯁꯥ ꯕꯗꯅꯥꯝ ꯄꯤꯔꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯩ ꯄꯝꯃꯒꯦ ꯃꯥꯕꯨ ꯑꯩꯅ ꯅꯠꯇ꯭ꯔꯒꯅ ꯏꯕꯥꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯐꯝꯃꯒꯦ ꯃꯈꯥꯗ ꯃꯩ ꯆꯨꯈꯠꯄꯤꯔꯣ ꯁꯤꯡ ꯍꯥꯟꯅ ꯁꯦꯝꯕ ꯀꯥꯟꯗ ꯑꯩꯅ ꯏꯜꯂꯤꯕ ꯐꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯗꯤ ꯃꯩ ꯆꯥꯛꯑꯣꯏ ꯑꯗꯣ ꯃꯥꯗꯤ ꯃꯩ ꯆꯥꯛꯀꯅꯤ ꯑꯗꯣ ꯃꯌꯥꯝ ꯄ꯭ꯔꯖꯥꯁꯤꯗ ꯕꯤꯁꯅꯨ ꯅꯤꯡꯕꯗꯒꯤ ꯑꯉꯥꯡ ꯑꯁꯤ ꯁꯤꯔꯦ ꯕꯤꯁꯅꯨ ꯅꯤꯡꯗꯕ ꯍꯣꯂꯤꯀꯥꯁꯦ ꯍꯤꯡꯉꯦ ꯍꯥꯏꯗꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯊꯤꯔꯕꯅꯤ나 ꯂꯩꯕꯥꯛꯅꯁꯨ ꯅꯤꯡꯊꯧꯕꯨ ꯐꯠꯇꯅ ꯉꯥꯡꯅꯔꯔꯣꯏ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯃꯟꯇ꯭ꯔꯅ ꯍꯥꯏꯕ ꯇꯥꯔꯦ ꯇꯥꯅꯕ ꯀꯨꯕꯨꯙꯤꯁꯤ ꯇꯧꯅꯔꯒ ꯁꯤꯡ ꯁꯦꯝꯃꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯜꯍꯥꯗꯁꯨ ꯃꯥꯒꯤ ꯅꯤꯡꯒꯗꯕ ꯍꯔꯤꯗꯨ ꯅꯤꯡꯉꯒ ꯐꯝꯃꯤ ꯍꯣꯂꯤꯀꯥꯁꯨ ꯃꯥꯒꯤ ꯐꯤꯁꯤ ꯏꯜꯂꯒ ꯐꯝꯃꯝꯃꯤ ꯇꯧꯒꯨꯝꯕꯁꯨꯡ ꯄꯨꯝꯅꯃꯛ ꯈꯪꯕ ꯍꯔꯤꯅ ꯂꯝ ꯍꯦꯜꯂꯕ ꯃꯥꯒꯤ ꯃꯅꯥꯏꯗ ꯁꯤꯡꯅꯕꯁꯤꯡ ꯑꯗꯨ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯥꯏꯕꯨ ꯀꯟꯕ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯑꯗꯣ ꯃꯥꯡꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯍꯣꯂꯤꯀꯥꯒꯤ ꯕ꯭ꯔꯍ꯭ꯃꯥꯅ ꯄꯤꯕ ꯏꯟꯅꯐꯤꯗꯣ ꯂꯧꯊꯣꯛꯈꯤ ꯑꯃꯁꯨꯡ ꯃꯗꯨꯒ ꯃꯥꯟꯅꯕ ꯑꯃ ꯁꯤꯟꯖꯤꯜꯂꯒ ꯍꯣꯂꯤꯀꯥ ꯈꯪꯍꯟꯗꯅ ꯃꯗꯨꯃꯛ ꯍꯣꯂꯤꯀꯥꯅ ꯏꯟꯈꯤ ꯃꯩ ꯆꯨꯈꯠꯂꯛꯄ ꯃꯇꯝꯗ ꯚꯒꯋꯥꯟ ꯀ꯭ꯔꯤꯄꯥꯗꯒꯤ ꯄ꯭ꯔꯜꯍꯥꯗꯗꯤ ꯃꯩ ꯆꯥꯛꯈꯤꯗꯦ ꯍꯣꯂꯤꯀꯥꯗꯣ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤ ꯑꯗꯨꯅ ꯐꯠꯇꯕꯕꯨ ꯑꯐꯕꯅ ꯖꯣꯏ ꯑꯣꯏ ꯑꯆꯨꯝꯕ ꯆꯠꯄꯅ ꯑꯔꯥꯟꯕ ꯆꯠꯄꯕꯨ ꯃꯥꯏꯊꯤꯕ ꯄꯤ ꯍꯥꯏꯕꯁꯤ ꯍꯥꯏꯔꯤꯕ ꯍꯣꯂꯤꯀꯥ ꯃꯩ ꯊꯥꯗꯣꯛꯈꯤꯕꯁꯤꯗꯒꯤ ꯅꯤꯡꯁꯤꯡꯅꯔꯒ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯌꯥꯎꯁꯪ ꯃꯩ ꯊꯥꯕꯅꯤ ꯍꯥꯏꯅ ꯊꯥꯖꯕꯁꯤꯁꯨ ꯆꯠꯅꯩ ꯑꯅꯤꯁꯨꯕꯗ ꯌꯥꯎꯁꯪ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯁꯪꯒꯣꯜ ꯍꯥꯏꯔꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯃꯦꯡ ꯃꯀꯣꯜ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯔꯣꯏ ꯃꯀꯣꯟ ꯏꯔꯣꯏ ꯁꯪ ꯍꯥꯏꯗ꯭ꯔꯤꯕ ꯁꯒꯣꯜ ꯁꯪ ꯍꯥꯏꯗ꯭ꯔꯤꯕ ꯁꯃꯨ ꯁꯪ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯁꯤꯒꯤ ꯃꯇꯥꯡꯗ ꯅꯅꯥ ꯃꯣꯠ ꯄꯤꯅꯩ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯤꯡ ꯄꯟꯖꯔꯒ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯔꯤꯕꯝꯒꯤ ꯆꯤꯇ꯭ꯔꯦꯁꯣꯔ ꯁꯔꯃ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯃꯍꯥꯛꯅ ꯇꯥꯛꯄꯤꯈꯤꯕ ꯃꯍꯥꯛꯅ ꯏꯔꯝꯕ ꯔꯆꯅꯥ ꯑꯃꯈꯛꯇ ꯁꯨꯃꯥꯏꯅ ꯊꯦꯡꯅꯩ ꯃꯗꯨꯗꯤ ꯃꯇꯝ ꯑꯃꯗ ꯚꯥꯔꯠꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏ ꯃꯨꯁꯜꯃꯥꯟꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯑꯣꯠ ꯅꯩꯕ ꯅꯝꯗꯅ ꯃꯨꯁꯜꯃꯥꯟ ꯑꯣꯜꯍꯟꯕ ꯁꯤꯅꯆꯤꯡꯕ ꯑꯣꯠ ꯅꯩꯕꯁꯤꯡ ꯑꯗꯨ ꯄꯥꯝꯗꯕꯗꯒꯤ ꯃꯁꯥꯒꯤ ꯙꯔꯃꯕꯨ ꯉꯥꯛꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯝꯐꯨ ꯍꯥꯐꯨꯗ ꯃꯈꯣꯏꯕꯨ ꯑꯣꯜꯍꯟꯕꯗꯨ ꯄꯥꯝꯗꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯃꯔꯝ ꯑꯃꯗꯒꯤ ꯃꯤ ꯄꯣꯡ ꯌꯧꯅꯗꯕ ꯃꯨꯁꯜꯃꯥꯟꯒꯤ ꯁꯥꯁꯣꯟ ꯌꯧꯗꯕ ꯃꯐꯝ ꯑꯣꯏꯕ ꯃꯅꯤꯄꯨꯔꯁꯤꯗ ꯆꯪꯁꯤꯟꯅꯔꯛꯈꯤ ꯍꯥꯏꯅꯩ ꯃꯗꯨꯗ ꯄꯨꯔꯅꯤꯌꯥ ꯍꯥꯏꯅ ꯈꯪꯅꯕ ꯕꯤꯍꯥꯔꯒꯤ ꯑꯗꯨꯒ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯇꯥꯏꯅꯕ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯂꯝꯁꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯕꯁꯤꯡꯗꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯇꯥꯟ ꯆꯥꯔꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯈꯣꯏ 5-10 ꯂꯥꯛꯈꯤꯕꯒꯤ ꯋꯥ ꯑꯣꯏꯅ ꯄꯜꯂꯤ ꯍꯥꯏꯔꯤꯕ ꯄꯨꯔꯅꯤꯌꯥꯁꯤ ꯃꯍꯧꯁꯥꯅ ꯅꯣꯡꯗꯥ ꯂꯤꯛꯄ ꯅꯣꯡꯁꯤ ꯌꯥꯝ ꯆꯨꯒꯟꯗꯕ ꯂꯝ ꯑꯃꯅꯤ ꯍꯥꯏꯅꯩ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯍꯤ ꯑꯃꯒꯤ ꯂꯧꯔꯣꯛ ꯐꯒꯦ ꯍꯥꯏꯔꯒꯗꯤ
ꯀꯩꯗꯧꯕ ꯇꯥꯏ ꯅꯣꯡ ꯄꯥꯟꯅꯔꯤꯕ ꯂꯥꯏ ꯏꯟꯗ꯭ꯔ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯑꯃ ꯊꯣꯜꯂꯁꯅꯨ ꯃꯗꯨ ꯄꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯝꯍꯥꯡꯗ ꯁꯪ ꯑꯃ ꯁꯥꯔꯒ ꯁꯥꯔꯤꯕ ꯁꯪꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎ ꯑꯃ ꯄꯨꯜꯂꯒ ꯌꯥꯆꯪꯕ ꯃꯇꯝꯁꯤꯗ ꯌꯥꯎꯁꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯅꯣꯡ ꯆꯨꯍꯟꯕꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯂꯥꯏꯗꯨꯗ ꯀꯠꯂꯒ ꯃꯩ ꯊꯥꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯩꯔꯛꯈꯤ ꯃꯗꯨꯒꯤ ꯆꯠꯅꯕꯤꯗꯣ ꯃꯈꯣꯏꯅ ꯂꯝꯗꯝꯁꯤꯗꯁꯨ ꯌꯥꯎꯁꯤ ꯃꯈꯣꯏꯅ ꯚꯦꯔꯤꯌꯥ ꯍꯥꯏꯕ ꯑꯗ ꯚꯦꯔꯤꯌꯥ ꯘꯔꯗ ꯚꯦꯔꯤꯌꯥꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯕ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯅꯣꯡ ꯃꯇꯝ ꯆꯥꯅ ꯆꯨꯏ ꯍꯥꯏꯕꯁꯤꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯗꯨ ꯄꯨꯕ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯁꯣꯝꯗ ꯍꯣꯂꯤꯀꯥꯒꯤ ꯃꯩ ꯊꯥꯕꯁꯤꯡꯗꯨꯒ ꯃꯄꯥ ꯆꯥꯔꯨꯕꯒꯨꯝꯗꯅ ꯌꯥꯎꯒꯤ ꯁꯪ ꯌꯥꯎꯗꯤ ꯌꯥꯎꯗꯅ ꯌꯥꯎ ꯌꯥꯎꯔꯒ ꯃꯩ ꯊꯥꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧꯅ ꯌꯥꯔꯣꯏ ꯑꯍꯤꯡꯁꯥ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯃꯥ ꯕꯩꯁꯅꯣꯞꯅꯤꯅ ꯍꯥꯏꯕꯗꯒꯤ ꯌꯥꯎꯒꯤ ꯁꯪꯅꯤ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯒ ꯃꯩ ꯊꯥꯕꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨ ꯂꯥꯛꯈꯤ ꯍꯥꯏꯅ ꯑꯧꯇꯣ ꯄꯟꯗꯤꯠ ꯑꯁꯤꯅ ꯄꯟꯕꯤꯔꯝꯕ ꯊꯦꯡꯅꯩ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯆꯠꯅꯔꯤꯕꯅ ꯑꯩꯈꯣꯏ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯁꯦ ꯒꯣꯕꯤꯟꯗꯖꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯈꯨꯜꯂꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯟꯗꯤꯔꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯄ꯭ꯔꯚꯨ ꯆꯩꯇꯟꯌ ꯃꯍꯥꯄ꯭ꯔꯚꯨꯒ ꯁꯥꯒꯣꯟꯅꯕ ꯃꯥꯕꯨ ꯅꯤꯡꯕꯁꯤꯡ ꯑꯣꯏꯔꯕꯗꯤ ꯃꯗꯨꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯆꯔꯨꯒꯨꯝꯕ ꯏꯒꯨꯝꯕ ꯋꯥꯒꯨꯝꯕꯅ ꯌꯥꯝꯅ ꯄꯤꯛꯄ ꯁꯪ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯃꯗꯨꯗ ꯐꯤꯔꯥꯅꯆꯤꯡꯕ ꯌꯨꯡꯉꯀꯥꯟꯗ ꯒꯧꯔꯥꯡꯒ ꯄ꯭ꯔꯚꯨ ꯂꯦꯡꯊꯣꯛꯑꯒ ꯑꯥꯔꯥꯇ꯭ꯔꯤꯅꯆꯤꯡꯕ ꯀꯠꯇꯨꯅ ꯍꯩ ꯂꯩ ꯀꯠꯂꯒ ꯃꯌꯥꯝ ꯈꯨꯔꯨꯝꯃꯒ ꯂꯥꯏ ꯂꯦꯡꯊꯣꯛꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯩ ꯊꯥꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯝ ꯆꯠꯅꯔꯤ ꯃꯍꯧꯁꯥꯒꯤꯒꯨꯝꯅ ꯌꯥꯝꯅ ꯇꯧꯗ꯭ꯔꯕꯁꯨ ꯃꯁꯤ ꯉꯁꯤ ꯐꯥꯎꯕ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯉꯩꯒꯤ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯕ ꯄꯥꯈꯪꯕꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗꯒꯤ ꯍꯥꯏꯔꯕꯁꯨ ꯍꯣꯂꯤꯀꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗꯒꯤ ꯍꯥꯏꯔꯕꯁꯨ ꯑꯗꯨꯒ ꯄꯨꯔꯅꯤꯌꯥꯒꯤ ꯃꯐꯝꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯁꯥꯐꯨꯗꯅꯤꯕꯨ ꯍꯥꯏꯔꯕꯁꯨ ꯃꯇꯝ ꯃꯐꯝ ꯑꯁꯤꯗꯗꯤ ꯏꯄꯨꯟ ꯄꯨꯟꯕꯒꯨꯝ ꯇꯧꯏ ꯊꯥꯕꯜ ꯆꯣꯡꯉꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪꯕꯅ ꯑꯗꯨꯒ ꯁꯅꯥꯃꯍꯤꯅ ꯑꯅꯤꯅ ꯂꯩꯁꯦꯝꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯧꯅꯕ ꯃꯇꯥꯡ ꯑꯃꯗ ꯀꯦꯀꯦ ꯃꯣꯃꯣ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯍꯥꯏꯔꯨꯕꯗ ꯃꯇꯧ ꯇꯝꯕ ꯇꯥꯒꯅꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯕ ꯄꯣꯠꯅꯤ ꯃꯗꯨꯗ ꯊꯠꯄ ꯈꯣꯠꯄ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯊꯠꯄꯒꯤ ꯃꯗꯨꯕꯨ ꯊꯥꯕꯜ ꯆꯣꯡꯕ ꯑꯧꯒ꯭ꯔꯤ ꯍꯧꯒꯦꯜ ꯆꯣꯡꯕ ꯀ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯕꯗꯨꯅꯤ ꯑꯁꯨꯝꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯂꯣꯟ ꯅꯠꯇ꯭ꯔꯒ ꯗꯔꯁꯟ ꯃꯥꯅꯦ ꯐꯤꯂꯣꯁꯣꯐꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩꯁꯦ ꯈꯔ ꯍꯦꯟꯅ ꯆꯥꯎ ꯁꯥꯡꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯂꯅꯥꯏ ꯊꯥꯖꯕꯅꯤ ꯃꯁꯤꯃꯛ ꯑꯏꯕ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯈꯨꯗꯝ ꯆꯥꯡꯗꯝꯅ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯑꯅꯤꯁꯨꯕꯗ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯍꯣꯂꯤ ꯄꯂꯥ ꯃꯁꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯦ ꯑꯩꯈꯣꯏ ꯍꯣꯂꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯒꯤꯁꯤꯗ ꯍꯧꯖꯤꯛ ꯂꯝꯇꯥꯒꯤ ꯅꯤꯄꯥꯜꯅꯤ ꯄꯥꯟꯕꯁꯤꯗꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯊꯦꯜꯒꯤ ꯍꯣꯂꯤꯁꯤꯡꯁꯤ ꯀꯥꯔꯛꯇꯅ ꯏꯕꯨꯡꯉꯣꯒꯤ ꯊꯧꯒꯜ ꯇꯧꯏ 12ꯅꯤ ꯄꯥꯟꯕ ꯑꯦꯀꯥꯗꯁꯤ ꯐꯥꯎꯕꯁꯦ ꯁꯤꯒꯤ ꯊꯧꯒꯜꯁꯤ ꯇꯧꯏ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯤꯖꯣꯏ ꯖꯣꯏꯄꯇ꯭ꯔ ꯍꯥꯏꯕꯁꯦ ꯄꯤꯕꯒꯤ ꯃꯗꯨꯒꯤ ꯁꯦꯝ ꯁꯥꯕ ꯆꯥꯡꯌꯦꯡꯅꯁꯨ ꯍꯥꯏꯅꯕ ꯌꯥꯎꯏ ꯑꯗꯨꯒ 12ꯅꯤ ꯄꯥꯟꯕꯁꯤꯗ ꯍꯣꯂꯤ ꯀꯥꯔꯝꯕꯁꯤ ꯂꯦꯞꯄꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯃꯩ ꯊꯥꯔ ꯃꯇꯨꯡ ꯄꯦꯆꯀꯥꯔꯤꯒꯤ ꯑꯉꯟꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯍꯥꯏꯕ ꯑꯃꯅꯦ ꯌꯥꯏꯁꯀꯨꯜ ꯍꯥꯏꯕ ꯑꯃꯅꯦ ꯑꯗꯨꯒ ꯋꯥꯡꯈꯩ ꯍꯥꯏꯕ ꯑꯃꯅꯦ ꯈꯨꯔꯥꯏ ꯍꯥꯏꯕ ꯑꯃꯅꯦ ꯄꯥꯅꯥ ꯃꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯃꯥꯕꯝ ꯍꯥꯏꯅ ꯀꯧꯕ ꯀꯥꯡꯕꯨ ꯈ꯭ꯋꯥꯏ ꯀꯥꯡꯕꯨꯁꯦ ꯃꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯛꯏ ꯃꯁꯤꯒꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯪꯖꯕ ꯀꯥꯟꯗ ꯂꯝꯗꯝꯁꯤꯗ ꯏꯕꯨꯡꯉꯣꯕꯨ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯕꯨ ꯂꯥꯠꯄ ꯃꯇꯝꯁꯤ ꯍꯧꯔꯛꯄꯁꯤꯗ ꯆꯥꯛꯇꯥꯡ ꯐꯧꯗꯥꯡꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯂꯥꯟ ꯅꯥꯇꯩ ꯆꯥꯗꯕ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯃꯇꯝꯗꯨꯗꯁꯨ ꯃꯌꯥꯝꯅ ꯀꯥꯔꯛꯇ꯭ꯔꯕ ꯀꯥꯟꯗ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯗꯤ ꯃꯤ ꯑꯍꯨꯝꯗ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣই ꯒꯣꯕꯤꯟꯗꯒꯤ ꯊꯧꯒꯜ ꯇꯧꯅꯤ ꯍꯥꯏꯕ ꯑꯆꯦꯠꯄ ꯋꯥꯔꯤ ꯑꯃ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯁꯛꯏꯕꯅꯤ ꯍꯥꯏꯅ ꯃꯣꯠ ꯄꯤꯅꯩ ꯑꯗꯨꯒꯤ ꯇꯨꯡꯗ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯍꯥꯏꯕꯁꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯒꯤ ꯑꯗꯨꯒꯨꯝꯕ ꯁꯛꯇꯝ ꯑꯃꯅꯤ ꯃꯟꯇ꯭ꯔꯤ ꯃꯕꯨꯙꯧ ꯃꯟꯇ꯭ꯔꯤ ꯑꯅꯟꯇ ꯁꯥꯏꯅ ꯂꯥꯠꯈꯤꯕꯒꯤ ꯑꯅꯤꯁꯤ ꯃꯁꯥ ꯑꯃꯠꯇ ꯑꯣꯏꯕꯒꯨꯝꯕꯅꯤ ꯑꯗꯨꯅ ꯁꯣꯝꯗꯒꯤ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯔꯣꯝꯗꯒꯤ ꯕ꯭ꯔꯖꯃꯥꯏ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯒ ꯃꯗꯨꯗ ꯃꯈꯣꯏꯒꯤꯁꯨ ꯁꯅꯥ ꯄꯂꯥ ꯂꯥꯛꯑꯒ
ꯃꯁꯤꯗ ꯃꯈꯣꯏ ꯉꯥꯏꯔꯒ ꯂꯩꯔꯒ ꯍꯣꯔꯦꯟ ꯁꯟꯙ꯭ꯌꯥ ꯑꯩꯈꯣꯏꯒꯤ ꯁꯟꯙ꯭ꯌꯥ ꯅꯠꯇꯦ ꯒ꯭ꯋꯥꯜꯒꯤ ꯑꯔꯥꯇ꯭ꯔꯤ ꯀꯠꯄꯁꯤꯗ ꯃꯈꯣꯏꯒꯤ ꯍꯣꯂꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯖꯒꯣꯏ ꯁꯥꯕ ꯏꯁꯩ ꯁꯛꯄꯅꯆꯤꯡꯕꯁꯤꯡꯗꯨ ꯇꯧꯔꯀꯥꯟꯗ ꯈꯨꯔꯨꯝꯕꯁꯤꯗ ꯍꯌꯦꯡ ꯍꯂꯪꯀꯥꯔꯗ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤꯗ ꯂꯦꯡꯕꯤꯔꯛꯎ ꯍꯂꯪꯀꯥꯔ ꯑꯩꯈꯣꯏ ꯃꯥꯟꯇꯣꯞꯇ ꯄꯨꯟꯅ ꯀꯠꯁꯤ ꯍꯥꯏꯕꯁꯤ ꯕꯥꯔꯇꯣꯟ ꯊꯥꯔꯝꯃꯒ ꯍꯟꯈꯤ ꯑꯗꯨꯅ ꯍꯌꯦꯡ ꯍꯂꯪꯀꯥꯔ ꯅꯨꯃꯤꯠꯇ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯁꯦ ꯕꯤꯁꯅꯨ ꯂꯦꯡꯉꯦ ꯍꯥꯏꯔꯀꯥꯟꯗ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯗ ꯍꯂꯪꯀꯥꯔ ꯊꯧꯔꯝ ꯇꯧꯏ ꯃꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯦꯆꯀꯥꯔꯤ ꯅꯨꯃꯤꯠꯇꯗꯤ ꯀꯗꯥꯏꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯃꯥꯒꯤ ꯗꯣꯜ ꯑꯗꯨꯒꯤ ꯂꯩꯀꯥꯏꯒꯤꯅꯤ ꯑꯗꯨꯒꯤ ꯈꯨꯡꯒꯪꯒꯤꯅꯤ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯒꯣꯕꯤꯟꯗꯖꯤꯒꯤ ꯊꯧꯒꯜ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯎꯔꯤ ꯁꯤꯅꯤ ꯆꯥꯎꯔꯥꯛꯄ ꯑꯩꯈꯣꯏ ꯌꯥꯎꯁꯪꯒꯤ ꯃꯔꯝ ꯍꯣꯏ ꯑꯣꯖꯥꯗꯣ ꯌꯥꯝꯅꯁꯨ ꯐꯖꯅꯁꯨ ꯇꯥꯛꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥꯅ ꯑꯩꯅꯁꯨ ꯈꯪꯖꯅꯤꯡꯕ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯖꯩ ꯑꯗꯣ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯄꯟꯕꯤꯔꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯎꯁꯪ ꯅꯨꯃꯤꯠ 5ꯅꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯄ ꯃꯇꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯥꯐꯇꯔ ꯗ ꯑꯔꯥꯏꯚꯦꯜ ꯑꯣꯐ ꯚꯥꯏꯁꯅꯚꯤꯖꯝꯅ ꯑꯩꯈꯣꯏꯅ ꯃꯔꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯎꯁꯪꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯕ꯭ꯔꯤꯟꯗꯥꯕꯟꯒꯤ ꯚꯥꯞꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯕꯤꯔ ꯇꯩꯅꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯚꯥꯞꯇ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯌꯥꯝ ꯈꯪꯖꯅꯤꯡꯕꯁꯦ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯏꯝꯄꯦꯛ ꯇꯤꯚꯤꯅꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃꯈꯛ ꯁꯦꯝꯖꯈ꯭ꯔꯦ ꯕ꯭ꯔꯖꯃꯥꯏꯒꯤ ꯃꯇꯥꯡꯗ ꯑꯗꯣ ꯕ꯭ꯔꯖꯃꯥꯏꯒꯤ ꯃꯥꯒꯤ ꯀꯣꯟꯁꯦꯞ ꯑꯣꯐ ꯕ꯭ꯔꯖꯃꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯗꯣꯝꯗꯒꯤ ꯀꯃꯥꯏꯅ ꯆꯪꯉꯛꯈꯤꯕꯅꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯌꯨ ꯃꯁꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯕꯔꯁꯥꯟ ꯑꯩꯈꯣꯏ ꯔꯥꯙꯥ ꯀꯨꯟꯗ ꯁꯥꯝ ꯀꯨꯟꯗ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯂꯣꯏ ꯈꯪꯕꯤꯔꯦ ꯕꯔꯁꯥꯟ ꯍꯥꯏꯔꯤꯁꯤ ꯔꯥꯙꯥꯒꯤ ꯂꯩꯐꯝꯅꯤ ꯑꯗꯨꯒ ꯏꯕꯦꯝꯃꯅ ꯃꯁꯤꯗꯒꯤ ꯏꯕꯦꯝꯃꯁꯤꯡ ꯍꯥꯏꯕꯗꯤ ꯒꯣꯄꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯊꯨꯔꯥꯗ ꯂꯥꯛꯏ ꯍꯥꯏꯔꯀꯥꯟꯗ ꯃꯊꯨꯔꯥꯒꯤ ꯂꯩꯔꯝꯃꯤꯕ ꯅꯨꯄꯥꯁꯤꯡ ꯃꯗꯨꯒꯤ ꯁꯣꯝꯗꯒꯤ ꯂꯦꯡꯉꯛꯏꯕ ꯒꯣꯄꯤꯁꯤꯡ ꯑꯗꯨꯒ ꯆꯩꯅ ꯐꯨꯅꯕ ꯀꯩꯗꯧꯕ ꯃꯣꯏꯒꯤ ꯀꯨꯝꯍꯩ ꯃꯈꯜ ꯑꯃ ꯂꯩ ꯃꯗꯨꯗꯒꯤ ꯇꯝꯕꯅꯦꯁꯨ ꯍꯥꯏꯅꯩ ꯑꯗꯨꯅ ꯃꯁꯦ ꯕꯩꯁꯅꯣꯞꯁꯤꯡꯒꯤ ꯏꯇꯤꯍꯥꯁꯇ ꯊꯦꯡꯈꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯈꯤ ꯃꯗꯨ ꯃꯇꯝ ꯑꯃꯗ ꯑꯁꯤ ꯐꯖꯅꯤ ꯍꯥꯏꯅ ꯈꯟꯕ ꯑꯗꯨ ꯃꯇꯝꯗꯨꯒꯤ ꯄꯟꯗꯤꯠꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯀꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯈꯣꯏꯅ ꯚꯥꯒꯕꯇꯝꯒꯨꯝꯕ ꯑꯗꯨꯒ ꯒꯤꯠ ꯒꯣꯕꯤꯟꯗ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ ꯙꯔꯃꯒꯤ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯒꯤ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯀꯜꯄꯅꯥꯅ ꯁꯦꯝꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯃꯁꯤꯗꯤ ꯁꯥꯍꯤꯇ꯭ꯌꯅꯤ ꯂꯣꯛ ꯁꯥꯍꯤꯇ꯭ꯌꯅꯤ ꯃꯁꯤꯗꯤ ꯁꯤꯅꯤ ꯍꯥꯏꯅ ꯂꯝꯈꯩ ꯑꯃ ꯄꯤꯔꯨꯕꯗ ꯑꯩꯈꯣꯏ ꯍꯦꯟꯃꯟꯒꯗꯧꯕ ꯃꯥꯜꯂꯤ ꯂꯝꯈꯩ ꯅꯥꯏꯗꯕ ꯉꯝꯈꯩ ꯅꯥꯏꯗꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯒꯨꯟꯅꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕꯗꯨ ꯐꯪꯕ꯭ꯔꯥ ꯀꯨꯝꯍꯩꯁꯤꯗ ꯅꯨꯡꯉꯥꯏꯕꯗꯨ ꯂꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯛꯇꯪ ꯅꯩꯅꯕꯅ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯙꯔꯃꯒꯤ ꯑꯣꯏꯕ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯉꯁꯤ ꯑꯣꯖꯥꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯏꯉꯩꯁꯦ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄꯔꯁꯄꯦꯛꯇꯤꯚ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯏꯇꯤꯍꯥꯁꯀꯤ ꯑꯩꯈꯣꯏꯅ ꯂꯃꯥꯏꯁꯦ ꯐꯥꯀꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯦꯖꯦꯁ ꯑꯣꯐ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄꯔꯁꯄꯦꯛꯇꯤꯚ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯣꯖꯥ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩꯅꯣꯁꯦ ꯌꯥꯎꯁꯪꯁꯦ ꯅꯨꯃꯤꯠ 5ꯅꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤꯁꯤꯗ ꯑꯣꯖꯥꯅ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕ ꯄꯦꯆꯤꯒꯥꯔꯤ ꯅꯨꯃꯤꯠ ꯑꯗꯒꯤ ꯍꯂꯪꯀꯥꯔ ꯅꯨꯃꯤꯠ ꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁꯇ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯕꯠ ꯑꯩꯈꯣꯏꯅ ꯔꯤꯂꯤꯖꯤꯌꯁ ꯄꯔꯁꯄꯦꯛꯇꯤꯚꯇ ꯌꯦꯡꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯃꯌꯥꯝꯈꯛ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯍꯂꯪꯀꯥꯔ ꯄꯥꯡꯊꯣꯛꯏꯕ ꯑꯗꯒꯤ ꯄꯦꯆꯤꯒꯥꯔꯤ ꯄꯥꯡꯊꯣꯛꯏꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯄꯥꯡꯊꯣꯛꯏꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯤ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯔꯤꯂꯤꯖꯤꯌꯁ ꯄꯔꯁꯄꯦꯛꯇꯤꯚꯇꯗꯤ ꯀꯩ ꯑꯣꯏꯒꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯌꯨ ꯁꯤꯒꯤꯗꯤ ꯑꯀꯛꯅꯕ 5ꯅꯤ ꯅꯠꯇꯕꯗꯤ ꯑꯩꯈꯣꯏꯅ ꯌꯥꯎꯁꯪ ꯅꯨꯃꯤꯠꯇꯒꯤꯅ ꯍꯂꯪꯀꯥꯔ ꯐꯥꯎꯕꯁꯤꯗ 5ꯅꯤ ꯐꯪꯉꯤ ꯃꯁꯤ ꯏꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒꯤ ꯑꯣꯏꯕ ꯍꯥꯞꯆꯤꯜꯂꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯣꯂꯤ ꯂꯥꯛꯄ ꯂꯥꯏꯁꯤꯡꯁꯤꯒꯤ ꯑꯗꯨꯝꯕ ꯊꯧꯔꯝ ꯇꯧꯕ ꯍꯥꯏꯗꯅ ꯑꯗꯨꯒ ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯐ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒꯤ ꯑꯣꯏꯕ ꯌꯥꯎꯁꯪ ꯑꯣꯏꯔꯝꯃꯒꯗꯤ ꯂꯝꯁꯤꯒꯤ ꯈꯨꯠꯁꯦꯝ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯂꯝꯁꯤꯒꯤ ꯅꯠꯇꯕ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯌꯥꯎꯔꯒꯗꯤ ꯃꯗꯨꯗꯁꯨ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯑꯝꯒꯅꯤ ꯑꯗꯨꯅ ꯈꯖꯤꯛ ꯍꯥꯞꯆꯤꯟꯃꯤꯟꯅꯔꯛꯄꯗꯨꯅ ꯑꯁꯥꯡꯕ ꯐꯖꯕꯁꯤ ꯑꯣꯏꯈꯤꯕ꯭ꯔꯥ ꯃꯁꯤꯃꯗꯤ
ꯑꯩ ꯚꯥꯞꯅ ꯁꯥꯕ ꯇꯥꯏ ꯑꯩ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯖꯗꯦ ꯍꯣꯏ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯩ ꯇꯥꯖꯕ ꯃꯇꯝꯗ ꯑꯗꯣ ꯑꯣꯖꯥ ꯍꯧꯖꯤꯛꯀꯥꯟ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯁꯤꯗ ꯌꯥꯎꯁꯪꯁꯦ ꯂꯥꯛꯑꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯌꯥꯎꯁꯪꯁꯦ ꯂꯥꯛꯑꯦ ꯊꯥꯕꯜ ꯆꯣꯡꯉꯅꯤ ꯑꯗꯒꯤ ꯊꯧꯔꯤ ꯊꯠꯂꯅꯤ ꯁ꯭ꯄꯣꯔꯠꯁ ꯃꯌꯥꯝ ꯑꯃ ꯇꯧꯔꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯙꯔꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯋꯦꯀꯟ ꯑꯣꯏꯔꯛꯄꯁꯨ ꯃꯥꯜꯂꯤ ꯁꯅꯥꯃꯍꯤꯖꯝ ꯆꯠꯄ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯄꯥꯝꯖꯗꯨꯅ ꯁꯅꯥꯃꯍꯤꯖꯝꯁꯦ ꯂꯨꯞꯁꯟꯖꯕ ꯍꯤꯟꯗꯨ ꯆꯠꯄ ꯄꯥꯝꯖꯕꯁꯤꯡꯁꯤꯅ ꯍꯤꯟꯗꯨ ꯆꯠꯄ ꯅꯍꯥꯟꯋꯥꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯔꯀꯥꯟꯗ ꯂꯥꯏ ꯅꯤꯡꯕꯁꯤ ꯏꯀꯥꯏꯅꯔꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯔꯤꯕ ꯃꯈꯩ ꯔꯤꯂꯤꯖꯤꯌꯁ ꯄꯔꯁꯄꯦꯛꯇꯤꯚꯇ ꯆꯪꯕ ꯅꯠꯇꯕ ꯑꯣꯖꯥ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯄꯔꯁꯄꯦꯛꯇꯤꯚꯇ ꯑꯣꯏꯅ ꯃꯤꯁꯤꯡꯁꯦ ꯆꯪꯉꯛꯄ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯋꯦꯀꯅꯤꯡꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯃꯈꯛ ꯑꯣꯏꯕ꯭ꯔꯥꯅ ꯑꯩꯅ ꯈꯟꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯝ ꯍꯥꯏꯅ ꯁꯤꯒꯤ ꯇꯥꯟꯖꯥ ꯐꯔꯕ ꯍꯥꯏꯕ ꯇꯥꯔꯦ ꯇꯥꯟꯖꯥꯁꯦ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯦꯁ ꯑꯦ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯖꯔꯅꯤꯁꯤꯗ ꯀꯃꯥꯏꯅ ꯍꯦꯟꯅ ꯈꯣꯡ ꯆꯪꯁꯤꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤ ꯄꯨꯊꯣꯛꯄꯤꯔꯛꯏꯁꯤ ꯃꯁꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯑꯩꯈꯣꯏ ꯌꯦꯡꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯕꯁꯟꯇ ꯍꯥꯏꯕ ꯔꯤꯇꯨꯁꯦ ꯍꯩꯅꯧ ꯃꯄꯥꯟ ꯁꯥꯠꯄ ꯑꯗꯨꯒ ꯎꯃꯪ ꯋꯥꯃꯪꯁꯤꯡꯁꯤ ꯏꯀꯣꯛ ꯀꯣꯛꯎꯕꯗꯒꯤ ꯈꯔ ꯈꯔ ꯁꯪꯕ ꯍꯧꯒꯠꯂꯛꯄ ꯌꯥꯝ ꯍꯦꯟꯅ ꯁꯥꯕꯁꯨ ꯅꯠꯇꯕ ꯌꯥꯝ ꯍꯦꯟꯅ ꯏꯪꯕꯁꯨ ꯅꯠꯇꯕ ꯁꯨꯃꯥꯏꯅ ꯕꯁꯟꯇ ꯁꯤꯃꯒ ꯍꯌꯦꯡ ꯁꯔꯠ ꯍꯥꯏꯕ ꯑꯃ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯍꯥꯏꯕ ꯑꯃꯒ ꯂꯝꯇꯥꯒꯤ ꯄꯨꯔꯅꯤꯃꯥꯒ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥꯒ ꯑꯅꯤꯁꯦ ꯑꯈꯟꯅꯕ ꯊꯥ 19ꯁꯤꯒꯤ ꯄꯨꯔꯅꯤꯃꯥ ꯑꯅꯤꯅꯤ ꯈꯦꯠꯅꯕꯗꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅꯁꯨ ꯍꯥꯏ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯎꯕꯗꯤ ꯃꯐꯝ ꯑꯃꯗ ꯐꯝꯃꯒ ꯃꯨꯟꯅ ꯌꯦꯡꯅꯤꯡꯕꯅꯤ ꯂꯝꯇꯥꯒꯤ ꯄꯨꯔꯅꯤꯃꯥꯗꯤ ꯀꯣꯏꯆꯠ ꯆꯠꯅꯤꯡꯕꯅꯤ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯕꯨ ꯃꯥꯂꯦꯝꯁꯦ ꯅꯧꯅ ꯃꯥꯜꯍꯧꯅꯔꯛꯄ ꯀꯥꯟꯗ ꯃꯤꯁꯨ ꯃꯥꯂꯦꯝꯁꯤꯒꯤ ꯄ꯭ꯔꯀ꯭ꯔꯤꯇꯤꯁꯤꯒꯤ ꯃꯍꯧꯁꯥ ꯂꯩꯔꯦꯝꯕꯁꯤꯒꯤ ꯄꯣꯠꯆꯥꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯎꯗ ꯋꯥꯗ ꯄꯥꯝꯕꯤꯗ ꯅꯥꯄꯤꯗ ꯁꯤꯡꯅꯥꯗ ꯅꯧꯍꯧꯕ ꯀꯔꯤꯒꯨꯝꯕ ꯏꯐꯨꯜ ꯑꯃ ꯂꯥꯛꯄꯗꯣ ꯃꯤꯗꯁꯨ ꯂꯥꯛꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯍꯧꯕꯗ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯅꯍꯥꯁꯤꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯗꯤ ꯃꯃꯥꯟꯅꯕ ꯆꯨꯝꯅꯒꯤ ꯃꯃꯥꯒꯤ ꯅꯥꯟꯕꯤꯕ ꯃꯄꯥꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯑꯒ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯃꯁꯥꯃꯛ ꯁꯔꯨꯛ ꯌꯥꯕ ꯉꯝꯅꯅꯕꯒꯤ ꯑꯍꯥꯟꯕ ꯄꯥꯔꯥ ꯇꯝꯕꯗꯣ ꯍꯥꯏꯔꯤꯕ ꯕꯁꯟꯇ ꯔꯤꯇꯨꯁꯤꯗ ꯑꯣꯏꯕ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯕꯝꯗꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇ मागे अकोइबदे लेरिबा मागे लेमिनरिबसिंग असे मसक खंगनबगिदमा इमुंग मनुंगदा ममाना कोन मनिंग मागे नाहोंगदुदगी नानथोरगा मपाना ngaइबा सैदुदगी सारंगदुदगी नानथोरगा निंग तंबगी चटनबी मा लापसे मसे युम पानबा रोमदा चटपा नतबा युम पानबा हैबगा लोइनना युमबान पुंसी कमदौना सथगदगी हाइबगी शिक्षा अमा फंगबा तारगदी अखोई स्पिरिचुअल ओम द लाप नत्रगति वैथोक्ति नुपी से हेत थीरोगे हेत खाइनब याबनी अद युम पानबस याम लाइब पोनी का हाइन खलहंदब लाइनिंग लोन सिंगसना कनागी ओयु कनागी उ अयाम लाइनिंग लोन सिन ताइबसे कोई मैतै गी धाइरबसु युमबा लोंदीने फुंगाई उट्टी हेन कुपनी ने हाइबके अर्थदि खल्लो हाइबनी मसे नुपी से पामे हेत लौगनु से नुपा से तो पामे हेत हेत यागनु खंथखो उटसी याम कुपिदना दुम हैना नंगी वखल सुपिक ना यामना कुपना नैनरगा योम पालु हाइबसी पाउता पीबनी अदना योम पानबसु हैनाबा समाजते तिन्ननबा समाजते तिन्दबा यादे मरंदे मैन इज सोशल एनिमल हाइदिबदिना मी से मथंत लैबा याबा जीवन नते पुलब लैबा सा मखल अमनी पुलब लैबा सा सदी पुलब लैमिननबगी नियम खर लैगनी पुलब नैमिननबगी नियम से ngakpa ngamdaba kanda saram sat tholakani aduguma saram sat thingnanabagi samaj gi natraga khunai gi oiba wangulon philosophy madugi niti niyom na iba sambal se dharma gi lyrics sing da fangi dharma gi lyrics sing se dai khoda tatana hai mi eng karan ta gano afa bai ba potdi mayam leba yai nungsibadi lanai oige do bani asene singba aina nupi macha amada ai pakhang ama oina aige puning taba matamda atopa pakhang macha amana nupi macha asla puning tarpa matamda ahal lamana takwirameba afa badi punamakini nungsibadi naranai ni haibasining singaga malai shabi macha amani
ꯑꯩꯅꯁꯨ ꯄꯥꯝꯕ ꯌꯥꯏ ꯃꯥꯅꯁꯨ ꯄꯥꯝꯕ ꯌꯥꯏꯅ ꯑꯩ ꯃꯉꯣꯟꯗ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯐꯥꯊꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤ ꯃꯁꯤ ꯀꯔꯤ ꯀꯧꯏ ꯁꯃꯥꯖꯀꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯕ ꯋꯥꯔꯛꯂꯣꯟ ꯀꯧꯏ ꯃꯁꯤꯒꯤ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯕ ꯋꯥꯔꯛꯂꯣꯟ ꯑꯁꯦ ꯑꯩꯈꯣꯏ ꯐꯖꯅ ꯇ꯭ꯔꯦꯅꯤꯡ ꯍꯧꯕꯗꯣ ꯌꯥꯎꯁꯪꯁꯤꯗꯒꯤ ꯇꯧꯒꯗꯧꯕꯅꯤ ꯅꯠꯇ꯭ꯔꯗꯨꯅ ꯑꯩꯈꯣꯏꯅ ꯑꯕꯦꯔ ꯇꯩꯅꯔꯒ ꯅꯠꯇ꯭ꯔꯒ ꯄꯩꯁꯥ ꯃꯨꯜꯂꯒ ꯃꯤꯒꯤ ꯀꯣꯕꯤ ꯍꯨꯔꯥꯜꯂꯒ ꯃꯗꯨꯗ ꯐꯠꯇꯕꯔꯣꯝꯗ ꯆꯠꯅꯅꯕꯗꯤ ꯍꯣꯠꯅꯔꯣꯏꯗꯕꯅꯤ ꯐꯠꯇꯕꯁꯤ ꯇꯧꯗꯕ ꯌꯥꯗꯕꯁꯨ ꯂꯩ ꯄꯨꯟꯁꯤꯁꯦ ꯍꯨꯔꯥꯟꯗꯕ ꯑꯝꯇ ꯂꯩꯇꯦ ꯃꯤ ꯆꯥꯝꯃ ꯄꯔꯤꯈꯥ ꯊꯥꯕꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛ ꯃꯀꯣꯛ ꯑꯣꯏꯔꯛꯏꯕꯗꯣ ꯃꯥ ꯍꯨꯔꯥꯜꯂꯒ ꯂꯥꯏꯔꯤꯛ ꯄꯥꯈꯤꯕꯩꯅꯤ ꯃꯥꯏ ꯍꯨꯔꯥꯟꯕꯗꯨ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯁꯨꯝꯍꯥꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯤꯉꯣꯟꯗꯒꯤ ꯃꯥꯡꯖꯤꯟ ꯊꯥꯒꯦ ꯍꯥꯏꯔꯒꯗꯤ ꯃꯤꯅ ꯈꯪꯗꯕ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯑꯃꯗ ꯂꯦꯞꯄꯒ ꯑꯩ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯇꯥꯏ ꯃꯗꯨꯒꯤ ꯃꯃꯤꯡꯁꯦ ꯍꯨꯔꯥꯟꯕ ꯀꯧꯏ ꯑꯗꯨꯕꯨꯅꯤ ꯌꯥꯎꯁꯪꯗ ꯀꯣꯕꯤ ꯍꯨꯔꯥꯜꯂꯝꯃꯤꯕꯁꯦ ꯍꯥꯏꯅ ꯑꯥꯔꯊ ꯄꯤꯕꯁꯨ ꯌꯥꯏ ꯐꯠꯇꯕꯔꯣꯝꯗ ꯍꯜꯂꯁꯨ ꯌꯥꯒꯅꯤ ꯍꯨꯔꯥꯟꯕ ꯇꯝꯕꯤꯔꯦ ꯑꯉꯥꯡꯗ ꯍꯥꯏꯗꯅ ꯍꯨꯔꯥꯟꯕ ꯇꯝꯕꯤꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯏꯁꯄꯤꯅꯣꯁ ꯏꯁꯄꯥꯏ ꯂꯩꯒꯗꯧꯔꯤꯅꯣ ꯏꯁꯄꯥꯏ ꯍꯥꯏꯕꯁꯤ ꯍꯨꯔꯥꯟꯕꯒꯤ ꯑꯊꯣꯏꯕꯅꯤ ꯍꯨꯔꯥꯟꯕ ꯍꯩꯕꯗꯒꯤꯅꯤ ꯄꯥꯀꯤꯁꯇꯥꯟꯗ ꯑꯗꯨ ꯍꯥꯏꯅ ꯍꯧꯔꯦꯅ ꯏꯟꯗꯤꯌꯥꯅ ꯈꯪꯉꯤꯁꯤ ꯍꯨꯔꯥꯟꯕ ꯂꯩꯔꯝꯕꯗꯒꯤꯅꯤ ꯃꯈꯣꯏꯒꯤ ꯏꯁꯇꯦꯠꯇꯨꯗ ꯏꯁꯇꯦꯠꯁꯦ ꯃꯥꯡꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯔꯤꯁꯤ ꯃꯁꯤ ꯐꯠꯇꯦ ꯍꯥꯏꯒꯗ꯭ꯔꯥ ꯂꯩꯉꯥꯛꯂꯣꯟꯒꯤ ꯃꯅꯨꯡ ꯆꯜꯂꯤ ꯑꯐꯕꯔꯣꯝꯗ ꯁꯤꯖꯤꯟꯅꯔꯕꯗꯤ ꯍꯨꯁꯨ ꯍꯤꯗꯥꯛꯅꯤ ꯂꯤꯟꯅ ꯍꯛꯊꯦꯡꯅ ꯆꯤꯛꯄꯗꯤ ꯃꯤꯁꯤ ꯂꯤꯟꯒꯤ ꯍꯨꯗꯨꯅ ꯁꯦꯝꯗꯣꯛꯑꯕ ꯍꯤꯗꯥꯛꯇꯤ ꯍꯨ ꯀꯜꯂꯤ ꯁꯤꯅꯤ ꯁꯃꯥꯖꯗ ꯑꯩꯈꯣꯏꯅ ꯐꯪꯒꯗꯕꯅꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅꯁꯨ ꯃꯔꯤꯛ ꯆꯨꯝꯅꯁꯨ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯣꯖꯥ ꯑꯣꯖꯥꯗꯣ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯦ ꯑꯣꯖꯥ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯏꯟꯇ꯭ꯔꯗꯛꯁꯟꯗ ꯍꯥꯏꯖꯈꯤꯕꯗꯣ ꯑꯣꯖꯥꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯡꯗ ꯑꯣꯖꯥꯒꯤ ꯁ꯭ꯄꯦꯁꯦꯂꯥꯏꯖꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥꯒꯤ ꯁ꯭ꯄꯦꯁꯦꯂꯥꯏꯖꯦꯁꯟꯁꯦ ꯂꯥꯏꯔꯤꯛ ꯇꯧꯕꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒꯤꯇꯥꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯔꯤꯂꯤꯖꯤꯌꯁ ꯕꯨꯛ ꯃꯌꯥꯝꯁꯤꯒꯤ ꯒ꯭ꯌꯥꯟ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯩꯈꯣꯏꯅꯁꯨ ꯃꯁꯤꯗ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯒꯤ ꯑꯦꯄꯤꯁꯣꯗ ꯃꯌꯥꯝꯁꯦ ꯌꯥꯝꯅꯁꯨ ꯇꯥꯖꯕ ꯑꯗꯨꯒꯨꯝꯕ ꯑꯦꯄꯤꯁꯣꯗ ꯑꯃꯈꯛꯁꯨ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯑꯣꯖꯥꯗꯒꯤ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯦ ꯑꯣꯖꯥꯅ ꯂꯦꯡꯕꯤꯔꯛꯏꯉꯩꯁꯤꯗ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯍꯤꯟꯗꯨ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯂꯥꯏꯔꯤꯛꯁꯦ ꯑꯅꯤ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯚꯒꯋꯠ ꯒꯤꯇꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯂꯩꯀꯣ ꯑꯗꯩ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯚꯒꯋꯇꯝꯒꯤ ꯂꯥꯏꯔꯤꯛ ꯍꯥꯏꯗꯅ ꯑꯃꯈꯛ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯌꯥꯝꯕ ꯍꯤꯟꯗꯨꯁꯤꯡꯁꯤꯅꯗꯤ ꯑꯩꯈꯣꯏꯅ ꯈꯪꯅꯗꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯁꯤ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯤꯅ ꯀꯔꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯑꯝꯇꯪ ꯇꯥꯛꯄꯤꯌꯨ ꯌꯥꯝ ꯈꯦꯠꯅꯩ ꯚꯥꯒꯕꯇꯝ ꯍꯥꯏꯕꯁꯤꯅ ꯄꯨꯔꯥꯟꯅꯤ ꯑꯗꯨ ꯃꯁꯤ ꯚꯒꯋꯠ ꯒीता ꯍꯥꯏꯕꯁꯤꯅ ꯁꯥꯁꯇ꯭ꯔꯅꯤ ꯁꯥꯁꯇ꯭ꯔ ꯃꯥने ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯞꯆꯔ ꯀꯔꯝꯕ ꯅꯤꯇꯤ ꯇꯥꯛꯄ ꯚꯒꯋꯠ ꯒीताꯗ ꯇꯥꯛꯏꯕꯁꯦ ꯊꯕꯛꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯊꯕꯛꯁꯤ ꯇꯧꯔꯀꯥꯟꯗ ꯃꯗꯨꯒꯤ ꯄꯥꯞꯇꯨ ꯅꯪꯉꯣꯟꯗ ꯀꯃꯥꯏꯅ ꯆꯪꯍꯜꯂꯣꯏꯗꯧꯒꯦ ꯏꯁꯣꯔ ꯀꯃꯥꯏꯅ ꯐꯪꯒꯗꯒꯦ ꯏꯁꯣꯔ ꯑꯁꯤ ꯃꯟꯗꯤꯔꯗ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯍꯤꯗꯤꯗ ꯊꯃꯣꯏꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯋꯤꯠ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯀꯔꯤ ꯍꯥꯏꯒꯅꯤ ꯄ꯭ꯔꯃꯥꯟ ꯈꯨꯗꯝꯒ ꯂꯣꯏꯅꯅ ꯇꯥꯛꯄꯁꯤꯅ ꯒीताꯒꯤ ꯃꯊꯧꯅꯤ ꯑꯗꯨꯒ ꯚꯥꯒꯋꯇꯝ ꯍꯥꯏꯕꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯃꯌꯥꯝ ꯃꯗꯨꯗ ꯀ꯭ꯔꯤꯁꯅꯒꯤ ꯋꯥꯔꯤ ꯌꯥꯎꯕ ꯌꯥꯏ ꯍꯤꯡꯁꯥꯕꯒꯤ ꯋꯥꯔꯤ ꯌꯥꯎꯕ ꯌꯥꯏ ꯃꯈꯜ ꯃꯊꯦꯜ ꯑꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯇꯥꯛ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯄꯤ ꯑꯗꯨꯅ ꯚꯥꯒꯋꯠ ꯍꯥꯏꯁꯤꯅ ꯑꯀꯥꯔ ꯌꯥꯎꯕꯁꯤꯅ ꯄꯨꯔꯥꯟꯒꯤ ꯃꯃꯤꯡꯅꯤ ꯚꯒꯋꯠ ꯍꯥꯏꯕ ꯑꯀꯥꯔ ꯌꯥꯎꯗꯕꯁꯤꯅ ꯑꯩꯈꯣꯏꯅ ꯒीता ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯑꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕꯗ ꯃꯐꯝꯗ ꯇꯥꯈꯤꯕ ꯂꯩ ꯚꯥꯒꯋꯠꯁꯦ ꯃꯅꯤꯄꯨꯔꯗ ꯑꯥꯔꯊ ꯍꯟꯗꯣꯛꯇꯦ ꯍꯥꯏꯗꯅ ꯂꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯒꯥꯏꯊꯧ ꯑꯩꯈꯣꯏꯒꯤ ꯑꯇꯣꯝꯕ ꯄꯨꯖꯤ ꯃꯤꯡ ꯄꯟꯖꯔꯦ ꯃꯥ ꯚꯥꯒꯋꯠ ꯍꯟꯗꯣꯛꯑꯝꯃꯤ ꯂꯣꯏꯅꯕ ꯇꯔꯥ ꯁꯨꯕ ꯁ꯭ꯀꯟꯗꯐꯥꯎ ꯍꯟꯗꯣꯛꯑꯝꯃꯤ ꯁ꯭ꯀꯟꯗ ꯑꯅꯤ ꯈꯛ ꯍꯟꯗꯣꯛꯑꯝꯗꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯚꯥꯒꯋꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯟꯗ ꯀꯦꯟꯇꯣ ꯍꯥꯏꯇꯥꯔꯦ ꯀꯦꯟꯇꯣ 19 ꯁꯥꯕꯅꯤ ꯀꯦꯟꯇꯣ 4 ꯍꯧꯖꯤꯛ ꯐꯣꯡꯉꯒ ꯑꯩ ꯄꯨꯊꯣꯛꯈ꯭ꯔꯦ 5 ꯁꯨꯕ ꯍꯧꯖꯤꯛ ꯅꯝꯃꯅꯤ ꯀꯨꯏꯗ꯭ꯔ ꯄꯨꯊꯣꯛꯑꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯁꯥ ꯇꯧꯖꯔꯤ ꯀꯦꯟꯇꯣ 19ꯗꯨꯃꯛ ꯂꯣꯏꯅꯕ ꯃꯩꯇꯩꯂꯣꯟꯗ ꯑꯥꯔꯊ ꯍꯟꯇꯣꯛꯑ ꯐꯣꯡꯒꯅꯤ ꯑꯗꯨꯅ ꯚꯥꯒꯋꯠ ꯑꯗꯨꯝ ꯍꯟꯇꯣꯛꯏꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯃꯩꯇꯩꯂꯣꯟꯗ ꯍꯟꯗꯣꯛꯇꯕ ꯌꯥꯝ ꯂꯩꯇꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯇꯥꯖꯕ ꯃꯇꯝꯗ ꯑꯣꯖꯥ ꯍꯣꯏꯒꯤ ꯁꯤꯒꯨꯝꯕ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯑꯦꯟꯁꯤꯌꯟ ꯋꯤꯁꯗꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯐꯪꯕ ꯉꯝꯒꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯑꯦꯟꯁꯤꯌꯟ ꯋꯤꯁꯗꯝꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯅ ꯚꯒꯋꯠ ꯒीता ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅꯁꯨ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗ ꯑꯩꯈꯣꯏꯅꯒ ꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯣꯔ ꯋꯥꯈꯜꯁꯦ
ꯐꯨꯡꯕꯪꯅꯕ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯒꯤꯇꯥꯁꯦ ꯍꯦꯛ ꯄꯥꯏꯌꯣ ꯑꯗꯨꯗꯨꯒ ꯒꯤꯇꯥꯁꯦ ꯍꯦꯛ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯑꯗ ꯇꯥꯔꯝꯕ ꯆꯦꯞꯇꯔꯗ ꯇꯥꯔꯝꯕ ꯁ꯭ꯂꯣꯛꯇꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯂꯨꯁꯟ ꯑꯣꯏꯒꯅꯤ ꯀꯥꯏꯅ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯒꯤꯇꯥꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯁꯨꯝ ꯄꯥꯖꯕ ꯃꯇꯝꯗ ꯒꯤꯇꯥꯁꯦ ꯋꯥꯍꯪ ꯄꯥꯎꯍꯪ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯚꯒꯋꯥꯟꯒ ꯑꯔꯖꯨꯟꯒꯒꯤ ꯃꯔꯛꯇ ꯑꯗꯨꯒꯨꯝꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯃꯌꯥꯝ ꯑꯃꯈꯛ ꯇꯧꯕꯒꯤ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯖꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯇꯝꯗꯨꯗꯗꯤ ꯂꯥꯏꯛ more than 5,000 years ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯟ ꯂꯥꯏꯐꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯀꯃꯥꯏꯅ ꯑꯗꯨꯒꯤꯗꯣ ꯑꯦꯄ꯭ꯂꯤꯀꯦꯕꯜ ꯑꯣꯏꯒꯅꯤ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏ ꯃꯥꯒꯤ ꯋꯤꯁꯗꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯣꯗꯔꯟ ꯇꯥꯏꯝꯁꯤꯗ ꯍꯣꯡꯉꯤꯕꯁꯦ ꯃꯄꯥꯟꯒꯤ ꯋꯥꯅꯤ ꯃꯅꯨꯡꯗꯤ ꯍꯣꯡꯗꯦ ꯆꯍꯤ 50,000ꯒꯤ ꯃꯃꯥꯡꯗ ꯃꯤ ꯂꯩꯔꯝꯃꯕꯗꯤ ꯃꯈꯣꯏꯁꯨ ꯆꯥꯔꯒ ꯇꯨꯝꯃꯝꯃꯒ ꯃꯄꯥꯡꯒꯜ ꯂꯩꯔꯝꯒꯅꯤ ꯆꯥꯔꯒ ꯃꯄꯥꯡꯒꯜ ꯂꯩꯔꯝꯒꯅꯤ ꯃꯈꯣꯏꯁꯨ ꯇꯨꯝꯕ ꯂꯩꯔꯝꯒꯅꯤ ꯃꯈꯣꯏꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯨꯍꯥꯗ ꯀꯦꯞꯇ ꯇꯨꯝꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯃꯨꯡꯗ ꯇꯨꯝꯕ ꯈꯦꯠꯅꯕꯒꯤ ꯇꯨꯝꯐꯝ ꯈꯦꯠꯅꯕꯒꯤ ꯋꯥꯅꯤ ꯇꯨꯝꯕꯗꯒꯤ ꯐꯪꯕ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯆꯍꯤ 100,000 ꯃꯃꯥꯡꯗ ꯃꯤ ꯂꯩꯔꯝꯃꯁꯨ ꯍꯧꯖꯤꯛꯀꯤ ꯆꯞ ꯃꯥꯟꯅꯩ ꯃꯣꯝꯄꯥꯛꯇ ꯇꯨꯝꯒꯦꯔꯥ ꯅꯨꯡꯗ ꯇꯨꯝꯒꯦꯔꯥ ꯇꯨꯝꯕꯗꯨ ꯇꯨꯝꯐꯝ ꯇꯥꯜꯂꯒ ꯅꯨꯡꯉꯥꯏꯕꯗꯁꯨ ꯑꯗꯨꯝ ꯐꯪꯉꯤ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯑꯣꯏꯔꯝꯕ ꯃꯤꯑꯣꯏꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯣꯏꯕꯒꯤ ꯋꯥꯊꯣꯛꯁꯤꯡꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯊꯧꯗꯣꯛ ꯍꯥꯏꯕ ꯑꯃꯒ ꯋꯥꯊꯣꯛ ꯍꯥꯏꯕ ꯑꯃꯒ ꯑꯅꯤ ꯂꯩ ꯑꯩ ꯉꯁꯤ ꯅꯣꯡꯃꯩ ꯊꯣꯛꯂꯛꯏꯁꯤꯗ ꯑꯩ ꯀꯔꯥꯏ ꯆꯠꯀꯅꯤ ꯑꯗꯨ ꯆꯠꯀꯅꯤ ꯑꯗꯨ ꯎꯅꯒꯅꯤ ꯁꯤ ꯊꯧꯗꯣꯛ ꯑꯃꯅꯤ ꯆꯨꯔꯥꯀꯣꯔꯣꯟ ꯇꯧꯗꯧꯔꯤ ꯊꯧꯗꯣꯛ ꯑꯃꯅꯤ ꯂꯨꯍꯣꯡꯗꯧꯔꯤ ꯊꯧꯗꯣꯛ ꯑꯃꯅꯤ ꯆꯥꯛ ꯆꯥꯅꯗꯧꯔꯤ ꯊꯧꯗꯣꯛ ꯑꯃꯅꯤ ꯊꯧꯗꯣꯛꯁꯦ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯁꯤꯗꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯄꯣꯠꯁꯤꯡꯅꯤ ꯅꯨꯡꯉꯥꯏꯕ ꯊꯧꯗꯣꯛꯁꯦ ꯁꯣꯏꯔꯒꯗꯤ ꯋꯥꯊꯣꯛ ꯑꯣꯜꯂꯦ ꯋꯥꯊꯣꯛ ꯑꯣꯜꯂꯀꯥꯟꯗꯗꯤ ꯁꯣꯂꯨꯁꯟ ꯑꯃ ꯗꯔꯀꯥꯔ ꯂꯥꯛꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯁꯣꯂꯨꯁꯟ ꯑꯃ ꯃꯗꯨꯒꯤ ꯁꯃꯥꯙꯥꯟ ꯇꯥꯏꯁꯤꯟꯅꯕ ꯑꯃ ꯂꯥꯛꯇ꯭ꯔꯤꯈꯩꯗꯤ ꯀꯣꯛ ꯁꯥꯕ ꯂꯦꯞꯇꯦ ꯒꯤꯇꯥꯅ ꯄꯥꯝꯃꯤꯁꯦ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯁꯦ ꯋꯥꯊꯣꯛ ꯌꯥꯎꯍꯟꯒꯅꯨ ꯍꯥꯏꯕꯅꯤ ꯕꯁ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯈꯪꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯁꯤꯅ ꯑꯀꯛꯅꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯀꯨꯏꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯤ ꯐꯪꯉꯣꯏꯗꯣꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯄꯥꯕꯨꯡ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯉꯁꯥꯏꯗꯒꯤ ꯇꯥꯛꯄꯤꯔꯤꯉꯩ ꯃꯇꯝꯁꯤꯗ ꯄꯥꯕꯨꯡꯅ ꯇꯥꯛꯄꯤꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯈꯟꯗꯁꯨ ꯖꯥꯠ ꯀꯣꯏꯁꯟ ꯃꯌꯥꯝ ꯈꯛ ꯍꯪꯅꯤꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯁꯝꯊꯤꯡ ꯗꯦꯠ ꯁ꯭ꯇ꯭ꯔꯥꯏꯛꯁ ꯃꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯚꯒꯋꯠ ꯒꯤꯇꯥꯗꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯝꯅ ꯐ꯭ꯔꯤꯀ꯭ꯋꯦꯟꯠꯂꯤꯗꯤ ꯌꯨꯁ ꯇꯧꯅꯕ ꯙꯔꯃ ꯍꯥꯏꯗꯅ ꯙꯔꯃ ꯌꯥꯎ ꯑꯗꯨ ꯑꯩꯒꯤ ꯙꯔꯃꯗꯤ ꯑꯗꯨꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯙꯔꯃ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯨꯁ ꯇꯧꯅꯩ ꯍꯥꯏꯇꯥꯔꯦ ꯚꯒꯋꯠ ꯒꯤꯇꯥꯗꯗꯤ ꯙꯔꯃ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯥꯔꯊ ꯍꯟꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯙꯔꯃꯁꯤ ꯌꯥꯝ ꯂꯥꯏꯕ ꯍꯟꯕ ꯌꯥꯏ ꯑꯩ ꯅꯨꯄꯥ ꯑꯃꯅꯤ ꯃꯍꯥꯛ ꯅꯨꯄꯤ ꯑꯃꯅꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯃꯌꯥꯝꯁꯤꯒ ꯂꯩꯅꯕ ꯃꯔꯤꯁꯦ ꯑꯝꯐꯥꯎ ꯃꯥꯟꯅꯗꯕ ꯌꯥꯏ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯃꯌꯥꯝꯁꯤꯒ ꯂꯩꯅꯕ ꯃꯔꯤꯁꯤ ꯃꯥꯟꯅꯔꯣꯏ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯏꯃꯥꯅꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯏꯕꯣꯛꯅꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯏꯟꯗꯣꯟꯅꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯏꯇꯩꯃꯅꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯏꯃꯧꯅꯤ ꯅꯨꯄꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯁꯤꯒꯤ ꯏꯆꯥ ꯏꯃꯧ ꯏꯁꯨ ꯅꯨꯄꯤ ꯑꯩꯒꯤ ꯅꯨꯄꯤ ꯏꯅꯦꯝꯕꯣꯛ ꯑꯩꯒꯤ ꯏꯃꯥ ꯑꯩꯒꯤ ꯏꯃꯥꯕꯣꯛ ꯑꯩꯒꯤ ꯏꯟꯗꯣꯝꯆꯥ ꯖꯤꯇꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ ꯃꯁꯤꯗ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯊꯧ ꯂꯩꯌꯦꯕ ꯏꯃꯥꯗ ꯑꯩ ꯀꯔꯝꯍꯥꯏꯅ ꯂꯣꯏꯅꯅꯤ ꯏꯆꯥ ꯅꯨꯄꯤꯗ ꯑꯩ ꯀꯔꯝꯍꯥꯏꯅ ꯂꯣꯏꯅꯅꯤ ꯏꯃꯧꯗ ꯀꯔꯝꯍꯥꯏꯅ ꯂꯣꯏꯅꯅꯤ ꯃꯁꯤꯒꯤ ꯂꯣꯏꯅꯒꯗꯒꯤ ꯀꯣꯗ ꯑꯣꯐ ꯀꯟꯗꯛꯁꯦ ꯀꯥꯏꯗꯅ ꯆꯠꯂꯤꯕ ꯃꯤꯗꯣ ꯙꯔꯃ ꯀꯥꯏꯗꯕ ꯀꯧꯏ ꯑꯗꯨꯒ ꯆꯟꯗꯣꯟ ꯊꯤꯜꯂꯒ ꯆꯥꯛ ꯆꯥꯗꯕ ꯌꯥꯝ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯙꯔꯃ ꯃꯥꯡꯉꯦ ꯍꯥꯏꯕꯁꯤꯗꯤ ꯁꯤꯗꯤ ꯂꯤꯆꯠ ꯃꯥꯡꯕꯒꯤ ꯋꯥꯅꯤ ꯙꯔꯃꯗꯤ ꯃꯥꯡꯗꯦ ꯒꯤꯇꯥꯅ ꯄꯥꯝꯃꯤꯕ ꯙꯔꯃꯁꯤꯗꯤ ꯃꯤ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯇꯣꯞꯄ ꯑꯃꯗ ꯃꯁꯤ ꯃꯤꯒꯤ ꯋꯥꯗ ꯅꯠꯇꯦ ꯎꯄꯥꯝꯕꯤꯁꯦ ꯑꯩ ꯀꯩꯗꯧꯐꯝ ꯊꯣꯛꯄꯒꯦ ꯎꯄꯥꯝꯕꯤꯁꯤ ꯌꯥꯟꯊꯠꯂꯒꯗꯤ ꯑꯩ ꯍꯣꯔꯦꯟ ꯅꯣꯡ ꯇꯥꯗꯕ ꯇꯥꯔꯦ ꯎꯄꯥꯝꯕꯤꯁꯦ ꯁꯦꯡꯗꯣꯛꯄꯤꯔꯒꯗꯤ ꯃꯔꯥ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔ ꯂꯩꯍꯥꯎ ꯂꯩꯍꯜꯂꯒꯗꯤ ꯃꯉꯣꯟꯗꯒꯤ ꯊꯣꯛꯂꯛꯄ ꯃꯍꯩꯗꯣ ꯃꯉꯣꯟꯗꯒꯤ ꯊꯣꯛꯂꯛꯄ ꯁꯤꯡꯗꯣ ꯅꯠꯇ꯭ꯔꯒ ꯎꯄꯥꯛꯇꯣ ꯑꯩꯒꯤ ꯀꯥꯟꯅꯕ ꯑꯣꯏꯇꯥꯕ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯇꯧꯐꯝ ꯊꯣꯛꯄ ꯑꯐꯕ ꯄꯤꯕ ꯊꯕꯛꯇꯣ ꯀꯥꯏꯗꯅ ꯇꯧꯕ ꯉꯝꯃꯤꯕ ꯑꯗꯨꯒꯤ ꯃꯈꯩ ꯙꯔꯃ ꯀꯥꯏꯗꯕ ꯀꯧꯒꯅꯤ ꯑꯩ ꯍꯤꯟꯗꯨꯅꯤ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯥꯟꯅꯤ ꯑꯩꯅ ꯃꯩꯇꯩꯅꯤ ꯑꯩꯅ ꯃꯨꯁꯂꯤꯝꯅꯤ ꯍꯥꯏꯕꯁꯤꯗꯤ ꯙꯔꯃ ꯃꯣꯠ ꯑꯃꯗ ꯑꯩ ꯇꯨꯡ ꯏꯟꯕꯒꯤ ꯋꯥꯅꯤ ꯃꯨꯁꯂꯤꯝꯅ ꯁꯥ ꯆꯥꯔꯝꯕ ꯌꯥꯏ ꯈ꯭ꯔꯤꯁꯇꯤꯌꯥꯟꯅ ꯁꯥ ꯆꯥꯔꯝꯕ ꯌꯥꯏ ꯍꯤꯟꯗꯨ ꯑꯃꯅ ꯁꯥ ꯉꯥ ꯆꯥꯔꯝꯗꯕ ꯌꯥꯏ ꯃꯥꯅ ꯁꯥ ꯉꯥ ꯆꯥꯗꯕꯗꯣ ꯃꯨꯁꯂꯤꯝ ꯑꯃꯗꯗꯤ ꯀꯩꯁꯨ ꯅꯠꯇꯦꯅ ꯈꯜꯂꯦ ꯀꯤꯔꯨꯗꯦꯕ ꯎꯁꯤꯜꯂꯨꯗꯦꯕ ꯍꯤꯟꯗꯨ ꯃꯁꯦꯟꯅꯗꯤ ꯎꯁꯤꯠꯄ ꯌꯥꯏ ꯃꯔꯝꯗꯤ ꯃꯥꯅ ꯅꯤꯡꯉꯤꯕ ꯂꯥꯏꯗꯨꯅ ꯁꯥ ꯆꯥꯕꯒꯤ ꯂꯤꯆꯠ ꯆꯠ
ꯃꯔꯨꯚꯨꯃꯤꯗ ꯂꯩꯕ ꯃꯤ ꯑꯃꯅ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯏꯔꯨꯖꯕ ꯌꯥꯒꯗ꯭ꯔꯥ ꯎꯟ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯤꯗꯨꯅ ꯀꯗꯥꯏꯗꯒꯤ ꯀꯣꯕꯤ ꯆꯥꯗꯧꯔꯤꯕꯅꯣ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯋꯥꯇꯥꯋꯔꯟ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯅꯅꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯦꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄꯗꯣ ꯙꯔꯃ ꯃꯣꯠꯅꯤ ꯃꯗꯨꯅ ꯑꯀꯥꯏꯕ ꯄꯤꯗꯕ ꯑꯇꯣꯞꯄꯗ ꯑꯗꯨꯒ ꯇꯁꯦꯡꯕ ꯙꯔꯃꯗꯤ ꯑꯩꯉꯣꯟꯗ ꯌꯥꯎꯖꯔꯤꯕ ꯑꯩꯒꯤ ꯑꯇꯣꯞꯄꯗ ꯑꯩꯅ ꯄꯤꯒꯗꯕ ꯑꯩꯒꯤ ꯏꯊꯧ ꯑꯗꯨꯒ ꯑꯇꯣꯞꯄꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯗꯕ ꯑꯩꯅ ꯐꯪꯒꯗꯕ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯅꯤꯁꯤꯒꯤ ꯆꯥꯡ ꯀꯥꯏꯗꯅꯕꯨ ꯊꯝꯕ ꯉꯝꯃꯕꯗꯤ ꯃꯗꯨ ꯑꯐꯕ ꯙꯔꯃꯅꯤ ꯍꯥꯏꯕ ꯇꯥꯏ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯩ ꯄꯥꯕꯨꯡ ꯌꯥꯝꯅꯁꯨ ꯃꯔꯤꯛ ꯆꯨꯝꯅꯁꯨ ꯇꯥꯛꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯛꯄꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯄꯥꯕꯨꯡꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯥꯏꯅꯕ ꯌꯥꯊꯪꯁꯨ ꯅꯤꯖꯔꯤ ꯍꯦꯟꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯍꯥꯏꯕꯗꯤ ꯒꯤꯇꯥꯒꯤ ꯒ꯭ꯌꯥꯟ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯌꯧꯍꯟꯕ ꯉꯝꯕꯤꯌꯨ ꯍꯥꯏꯕꯁꯦ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯖꯔꯤꯕ ꯍꯔꯤओम तत्सत पुनमपु खुरुमजरी ꯊꯥꯒꯠꯆꯔꯤꯕ ꯃꯁꯤꯒ ꯂꯣꯏꯅꯅ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯄꯔꯤꯡ ꯅꯥꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯈꯪꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯉꯥꯟꯊꯣꯏꯕꯤꯔꯤꯕ ꯁ꯭ꯔꯤ ꯁ꯭ꯔꯤ ꯔꯥꯝꯖꯤ ꯄ꯭ꯔꯚꯨ ꯃꯟꯗꯤꯔꯕꯨꯁꯨ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯏꯪ 2025ꯒꯤ ꯌꯥꯎꯁꯪꯅ ꯂꯥꯛꯄꯗ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯥꯎꯁꯪꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯤꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ